Hi, I'm ngasi sumay mo mukha taram nok sorry. Ngasi heng tangay re date 19 koigi sa thariba FIFA World Cup 2026 loy kada vibe tare. Masi loy khibadagi di ngangna sanaramba hunaramba kayama loy kragani. Matam gi ngangna sangna vibe duni. Masi ni ekta mi mo nungsiroi dabadi natte saunaga daba natte. Ai apa favorite tu lainaraga ngangna sanaba nganga ki enjoyment ni haitare entertainment ni haitare. Masida mi makal ahum thona le koigi football gi maram sida or any kano koigi issue lang matam sida nakal ani gi nakal ani da amamam da tongba ma aduga amana mediator oiba dinate ko sa bai tare for example amana Messi gi amana Ronaldo gi amana Neymar gi amana Mbappe gi tawnarani adu amma chelo matam da amana hunduri ni adagi lehori basu su siengi ba kamuna hunduri bini po ba ngai dori bini tawnari si ko masida amana amabu respect to ga haiba koi mediator hai tare ko samna hairabada koigi middleman haitare si masu laita banati si laiti hairga koigi mase kanagumba magidi favor oramdoiba ahiya passing sadana haitare ko am laita banati si ju ko maya mangdadi khara phaja mong oheningba mase hai masi wakhan khara dum chaw mi ni ko amagi natana spuna maksa mani yengba ngambani ga haiba aduga sam Messi gi Ronaldo gi Neymar gi Mbappe gi mi amana mana pam mi amagi against nganga ba adum mathamoden sikpako simba chu leita banate mi makhali ami haibadoni masina hekta nusinaroi or nusinadabagi maru holambadi phatte haitare ko nganga ki bol matamgi adagi amagi matamgi punaba ngangnabani masida atatai one longnabadudi apibo khane hajeningi natra enjoy tawminase nuaina bol loisaminase nuani yangminase sim thamjage aduga ngasi content se su adum bol ga mai lenabu oigani ngasi ahing nongyai dagi akoi gi Spain amsung France ki pajaraba match amsu loigre haitare ko France na ngamni halerma kayam ning kayam su kai khi France ki ataki match asuki mat phajana lakpani adubu ngarang koi gi Spain se phajan sanare haitare ko France dum ngamnabadi honei but mighty kre aduga ngasi ahing nongyai ko hai tarik na hayeng koi gi date 16 chingador bai tare aroiba semi final match Argentina amsung England kana nang ngamni haibagi prediction adong prediction akoi comment thambiramu aduna adong prediction sumilali hen yening taragadi ai comment da mele bai na ma yawbuni sang yengbiu aduna Argentina gi fencing adu England gi fencing ka ngasi fun enjoy to minasi nakana kan lepaga lokthana bi ha enjoy to bi tokthana si natra aduna amku sa hajage adong prediction sumilali khangna bi damak yengna bi damak ai comment da mele app yawribani ma adu sang yengbiu aduga ngasiki positive content video content sina kaino hai kanda ball gi maram oiji taraga so akaknaba ama khata da focus na taba ko ball related oiba topic khara dum lokala thamjage madudi kaino hai kanda hadak chathakiba world cup sida laihoba team singi marakta hai tare ko loinamak phadana sanagi matani laihoba team singi marakta ka hena koigi worldwide oina fan kaya ama nauna generate toba kaya ama minungsi puhon bangam kiba team singi marakta hai tare Japan Cape Verde amasung Norway mokoi hom sini hajaninge gi motta ko adom dongi motsa thambiramu madugi manungda ko Cape Verde mokoi se kaino adom video khuding hajabaduni volcanic island taran khoi gi putsilaga sem adum laba country amani haitare yam independent oijaba mising yamjadaba aduna handaki mokoi gi world cup ki run na sida haitare masina maram warga mokoi gi Cape Verde gi maram da mayam ne hena khangningaktono thigalakpa adigi tourism spot amasu oisalakpa haitare hoji se worldwide ki oina koigi moi koi Cape Verde da mieng sangai ba moi gi tourism service means tourist masing hengalapoi changji asuki mati hengale haitare ana masida moi gi tourism interest de yamna massive search ko pamakpa ama oire Cape Verde gi mafam se haitare aduna koi United States na koi gi search to matam sida thigalu yengjalu matam ta hana chatlamba koi tourist masing adigi laamba tourist masing se masigi mathak koi gi hoji hoji se hana dagi haitare 5000 times koi gi Cape Verde de vacation oina tourist lakpagi sangsi am hengal haitare ko masisu makoi gi aso mai papa mani ko makoi gi maramdam gi oiba economy am chawdraga so ama tawdraga so aso ho utaraga di kana khangni World Bank Swiss Bank miyam sina miyeng sanga khoi gi aso chobo ko thadar pa suya senpham kaya ma ko saukhat por senu henu nungai bu or senu sin thamjage hanba point ko mathang asidi khoi gi hanagi legend player hai tare miyam su tabiram lagani Brazilian player hai tare mamang gi egi world record thamki bagi video de chu yaubani prithvi gi oina world cup history da hai tare thangna na world cup ahum final final sang basida final ahum mak participate to ngam khiba final ahum mak sang bada saru ya ngam khiba player se mathantani kafu hai resi ma'am so dum thibiu kafu Brazilian footballer ni mahaki maram da kitang samlapa thamjage ma si su anam na hai tare koi noji power batung da billion kyam phange ma hujik
magi car adu lere magi adai lifestyle adu my house adu aroi ba mokoi gi phangap result du khatani akoina uri natra makoina kamain honare hard work kai lere kai ai mai thira I haiba pot de koi nom tasu khanjalude tisu thigalude aduna hariba player kafu gi maramda kitang thamjage ma se hawgalakpa matamda changu club singna koi reject torpa punna koi club mapan mukna haitare reject torpa dum law player mani haitare magi horok se haitare adubu magi adugi history leja tarak so magi honaba kanbadunani world cup final ahum saru ya ngam kri haitare honaba kanda mi yaroi ko magi speed magi khusana second express training ga so hainari bani ko han bada club mapan ma bu reject tore adubu mak masana masa thajabadi lepte haitare maki horok fam se koi gi Jardim Iren favela of koi Sao Paulo hai mafam sida ma se sorok pani aduga sahitaran pan surok kan sida Sao Paulo FC na ma se sahitaran pan surok kan sida chance ma pi bani masida ma yaw ba hore masigi mamang hai tare koi gi hojik Brazil gi koi gi club for koi Palmeiras adegi Santos adegi Corinthians kan lei bani hai ba club sing hai tare koi gi total 9 clubs mukna masi reject tokibani adubu Sao Paulo FC nadi finally gave him a chance hai tare at 18 sahi try pan stroke 5 sida masida man hana sanarbi position hai tare midfield on sanaram basidagi atopa position amada masi sanahan bani mana pok sanadriba position hai tare kanana amaga thengner pa coach koi Cheli Santana hariba coach asin hai tare adugi position change togibaduna su hai tare magi instantly magi on koi gi way of koi gi play ama dagi si khusana jo ita ri kafuni ga na haiba yaba adumba play gi role ama ohen banga makhiba se masi gi turning point sina ni haitare mana Sao Paulo da yaw matam sida back to back haitare ko Copa Libertadores hariba koi gi title si panam low gre haitare mana kai lening ai da Sao Paulo club sida lening ai haitare aduga asum sanarakpana from 18 years my 18 years surak padagi sum sanarakpaduna ma se World Cup qualify World Cup sanabana bagi damakta ma se qualify yaure sahi kunmari suba sida yawbani adudani Brazil World Cup winner oikibase ahamba ko adumaina club mapan reject torokpa nupa do hojikti World Cup champion ama oirabani aduga matamduda adugi oiba sahi duda haitare koigi South American Footballer of the Year gi manasu fakibani all in the koigi same remarkable year haitare madu sahi maktudani kambau phogi bhai to haiduni ko instantly adubu kambau phau bai je kaino honaba kalakpa dunani ko adui matung mase Roma haiba club sida yaure Italy ki ko masida yaur matung dani magi maming se express train haina khangna krise ko mai khusana je kaya kanda asona kangi opponent box kano dam leram adegi magi da une sigi magi khusana back to back run oiba box to box running hai tare masi khusana sida ni express train an thon krise mana Roma yaur ba kada almost 2 decades mo kogi Romana magi sanari mo kogi serie adu da magi title poida fangta da 2001 sida ahanba moigi first Scudetto means first batch koigi winner batch haitare adu fangkibani haitare after 2 decades mana Roma yaur matung koi 2001 sida fangkibani magi asoba credit am legi haitare aduna magi record se kaino adum haije batun 1994 1998 2002 consecutive final ahum yawba ngamba World Cup haitare World Cup ahum yawba ngamba final ahum yawba ngamba adum laba players se ma mathandani ko 3 straight World Cup finals nobody else has done it kanamta tawdri ko ahum dui marakta anima winner oiki 2007 masidama 36 years mai sure hai ba sahi fangiba magi trophy duna last trophy oiki ga doini kamai to hai kanda last 2 years back 2005 sida makoi Liverpool da mai thire ma AC Milan da yaw matung ni ka AC Milan yaw matung ma 2000 koi gi Champions League ni 2005 ki final da Liverpool da mai thibani sahi ani le matung 2007 da madugi revenge oin hai tare kapuna Champions League ki koi gi title koi trophies thangkat ki hai tare kano da koi AC Milan da yawraga adun haijening badi kain hai kanda every legend has a story hai badu thamjaning aba point hai tare aduga handaki World Cup sida ko akoi gi nupi na kai hana swai tare yam pam na koi gi anoba mahau masu hena oiki ba hai tare ko player amale nupi msa oro nupa msa oro every koi gi football gi fencing hai tare makoi na de dum hana already khanga ba koi gi Norwegian koi gi player hai tare ko Erling Haaland magi handaki performance asuki matik fazaki hai tare ma se koina magi fitness adagi magi strength everything koina dum khange ure hai tare mana on the field tori ba koi gi man utliba sanari ba mawong dun hai tare adubu akoina khanga da bade kanagumba ama or player ama magi strength natraga masi kalli he stamina falle hai base ek pok padagi ma stamina do dum lerak pati oram moi natra ma some hard work
behind it ko some hour yaudi aroi diet plan yaudi aroi adagi regular exercise yaudi aroi natra aduna adugi manung sana hariba player Erling Haaland sigi magi diet plan aduga magi day to day life kogi magi routine khara haitare samlaba thamjage modi ke hambada magi diet se kenai kanda masi organ meat haitare kogi main oina cow gi heart liver se masi fan sai hari aduga kogi grass ta depend to kogi kahani herbivores haitare herbivores singi kodamani san haitare kogi ribs ki stick laidana ko kogi food channel sing da sadum yam ubirong gani sman laiba kogi stick paiga dum sikpa ya haitare masi fan sai hai aduga eggs on sort of haitare kogi sort of haitare ga de kogi bread kumbani haitare masi da koi eggs koi yum hapsalaga saba ma aduga raw local honey koi local gi oiba honey pharmacy da phangba ma da koi gi lab ta koi sarakpa ta ropa koi honey do na te ko local phang oina phang raw honey do fazan use tore hare aduga mathang sida magi tumbagi his sleep protocol haitare magi je tumbagi niyom kharle hamada tumdringai pung ahum walingai sida ma koi gi blue light ke oba glass khara ma use toy uppaga le haitare masina kainai kanda melatonin production si mana protect taw deba melatonin hadi kainoi kan ma'am khangbi ramagani akoina tumbada khwaidagi chawna role loriba dum lam hormone amani khoi gi melatonin sin khoi gi yamna dark oiba matam khoi gi mid usar matam dam dark oiba khoi surrounding sida de khoi gi melatonin production si yam yami haibani aduga kidang light oiba khoi gi manga leba jaga da de khoi melatonin production si decrease torokani aduga sahi gi matung ina su khoi sahi yam jalei go melatonin production si ju decrease torokani aduna masigi production si mana protect away haitare 3 hours before bed haitare masidama he used blue light glasses si nei haitare ko aduga tumba matamda magi siman si mouth tape toksale phajale masina kaino hai kanda tumbada yara sor holanda bai tare only nasal through nasal haitare naton khata da holanba masina magi respiratory koi gi function si asuki matik mapang kalan bai tare aduga every night mana tumbagi matam se by 10:30 pm pung tara makhai swai dum chome smai hai aduga nongalaga tauba magi morning routine kharaga thamjage hek hawatpaga natural sunlight se magi mamita direct tharle hai koi natural sunlight directly in his eyes aduga ani subada 10-minute outdoor walk for fresh air koina fresh ayuki fresh air da phangna bedamak 10 minute ki oiba koi outdoor walk ama swan chatlane aduga magi room da koi red light ki panel ama koi wall da fix tawrani aduga masina magi cellular energy haitare manu cell gi oiba energy mayam stimulate chon doiba masi magi masada body full matung da haitare aduga mana cellu songuba sanurba mayam du gi mu recovery timing amu thame masigi recovery siga sumagi routine ama thame is recovery routine sina kaino hai kanda ahamada ice bath tawrani aduga sona simu pangcho tawrani 4 to 5 times per week hai tara smain pangthoi mai body gi lariba khoi gi hip flexor groin adagi hamstring ka masigi damak khoi gi 20 minutes ki oiba flexibility walk ama tawrani for his recovery hai tare ko sor hon bi sana bi ju kan tawai mas sor ma sana bas means meditation hai tare ko meditation je kena sor sana ba dunia adagi wakhalita han ba duni natra aduda nasal breathing se low to moderate dum fazana tawai smai hai ai body oxygen fazana phangan bai tare oxygen body wala kan dani sana matum manung daga muscle cramp thoi je keno khoi oxygen wat pai ne aerobic oina legada function to anaerobic lak pai tare ko khoi oxygen wala pai tare sumaina legend kaya forward player kaya makoi gi hard work aduga background sida makoi gi forward na bo khoi na uriba power re haba misak to madu orak na hona mada makoi na kaya yam na hona ba kari tawi no mo moi kari tawi haiba thejalude khangjalude adubu kaya amadi honari tawri ha Ronaldo na Messi na free kick ma kawda adum sanbe ya na koin security impi banga misi kaino free kick ama kaw na ba goal dum chana na hona bada makoi no the free kick ya kawrong adagi sometimes reels kumba da oibe ya adagi legend amana or footballer afawa amana koi gi ball se thana consecutively 3-4 times 5 times kapsol matam da anjan bar daga paliba madu pangen daw gi waju na te ko makoi gi frequent practice kan hona ba hard work aduna ni hai tare aduna every player hard work yaudaba amta yaudi simdak thamjage adana ball nuai yang minasi pun nuai do sheminasi khana sinab yawn gumsi pun entertainment khantok minasi